EIKHOINA NUNGTI NUMIT KHUDING SIJINARIBA POTLAM KAYA MANIPUR GI WANGMADAGEE PUSILAKTUNA SIJINABANA MARAM OIRAGA LAMDAM ASIDAGEE Achouba Senpham AMA CHATKHINABAGee Yamna Chaoba Maram AMA Oiree MASIDAGEE NGAKTHOKNABA AMADEE CHAORABA Senpham SING ASI CHATKHIDANABA KALHOUGE HAIRABADEE ISANA ESABU THABAK PIJADUना ERAMDAM ASIDA POTHOOK MARANG KAINA PUTHOKPA changi Khongjang ASIDA Achouba Manglan amaga changsilakliba singi manungda MS Memcha Footwear su amani Matam sangna miyamgi thogal phangduna government service tawduna laklaba matung thabaktagi potharaba matamda tawfam khangdana leibana wakhal leina fawba lakpa kaya yaudaba natte adumakpu tawfam khangdi haiduna khut punduna leigadabagi muhut tongan ba thodang thogai kaya lawduna pothafam oibada natana senthok lambi lehenba yai haibasi MS Memcha Footwear na chawna utpangamli Malom Bazar leiba footwear company asi Kangjam Ranjit na English singani taramapangi angan basaruk mangjarakhiba manglan aduni mahak mamangaida Manipur government gi makhada police department da inspector oina matam sangna service taruklaba matung English singani taramapanda thabaktagi potharaba matungda kari tawgadage haina thirakpa amadi lamdam asida kari awatpa leibage haina thirakpada footwear factory asi wakhalda lakhibani laikhidrabi Ranjit ki loina bigi maming lauduna mahak puning singba oina MS Memcha Footwear English singani kungi February da safung lakhi Palom ni laising sida mamanji amwang ba haitare sapalam magi mamanji amwangi antigidi se khara khapa di 167 di box sama hapsang gadi amyam beluji ana pusilai ji mori dei pusilai ji ga pande pusilai ji ga khane roga de khoi se sajere ga akoina Manipur leiba khoi praja sing ja khoi masi thabuksi masi khoi NUNGTI da masi sina biragadi similon di am hena to khene kanna gadi na sa tawi MS Memcha Footwear ase ngasi leiriba sakta masi oirakna bohonabada matam kayagi mamangdagi Ranjit na thizin humjin bahorakhi amadi Delhi da chatuna footwear sing asi sabada changadaba potlam amadi khutsukulai sing thibada natana training su yaurakhi tungda Manipur da halaklaba matungda semgat sagatuna footwear sing asi saba horakhibani hauzik miyoi marilom thabak piduna mahak masa yauna chalaiduna miyamda ahoma mamalda footwear sing asi fanghanba ngamli adumakpu COVID-19 na maram oiraga thamkhiba lockdown na haukhiba chahidagi hauna achouba chetheng ama piduna lakli footwear sing asi sabada changwa potlam sing Manipur yaunaba purakpada achouba khudongchadaba kaya mayoknakhi amaromda Manipur gumba pikraba lamdam amada marketing tawbada achouba khudongchadaba ama mayoknabagi mami tahori adumakpu lakadawriba matam kharagi manungda Malom Bazar maktada achouba outlet ama hangdoktuna miyamda marang kaina footwear sing asi fanghanabagi pandamdi lehori masidi am hena kana pangani khale je koina pusilai ba mapande pusilai myam ji ai koi asida ahong mun koin thani afa quality je koi piba ngam ba aduga sejida factory ji ai koi mit lari ba gi achobo michin amani ga toraga di Manipur da sijinari myam je masi loina sijinabi wonduna koi gi sejida similon gi matang di aduk mati hena kana ga ni sa toy lamdam asida puthokpa potlam sing asi kanagumba kharana quality leiram loidra haina chingna biba kayasu leitaba natte adumakpu mafam asida sariba footwear sing asida sijinariba machak sing asi India gi oina khwaidagi chawba brand sing da changdamnabada kiningai oidre hairi achouba brand sing na sijinariba potlam sing aduga chap manaba quality leiba potlam sing sijinabana miyamna su apenba kaya fongdok narakhiba laikre angang ahal khaidana makhal kayagi footwear puthokliba mafam asida lupa yankhaidagi hauraga lupa chamaga kun fawbagi manungda tongan ba makhal machu amade design kaya fanghanba ngamli customer singi apamba matung ina customize tawbagi khudong chabasu MS Memcha Footwear na piduna lakli 120 jin khwai yame asida khwai phaba best quality da ko aduga chapal khara yengba yaba haitare phajaba tongmuji yaba aduga mayamna bazada da hangbiro ai mamandi hajaror ko ai na sajariba manji bazada hangbio kya bigin yengbio ana yamna quite difference le ana stay la bi daga di hong man ju aphaba ju ai phangni hebi asa tawi hojik bali balenga kasina su akogi startup ta entrepreneurship development da skill development da akogi tongan khudong chaba kya piro matam asida watli basi honaning badu khatani mafam asidani akoina mayek sengna ubu fangliba honaba buleptrabadi mai pakpagi firal nongmana traga nongmadi soidana fangi habedani Hiramasi matang da paudum jariba camera person Naresh Kaloinana Onel Sambanduram Times of Manipur News Malom